ꯄꯨꯝꯅꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯍꯧꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯇꯣꯝꯕꯤ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯕꯣꯛ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ꯫ "ꯏꯕꯣꯛ, ꯏꯕꯣꯛ, ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯍꯧꯔꯦ꯫ ꯑꯁꯣꯝ ꯃꯈꯥꯔꯣꯝꯗ ꯂꯩꯕ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡꯗꯣ, ꯃꯣꯏꯒꯤ ꯖꯥꯇꯤꯁꯤꯡꯗꯣ, ꯃꯣꯏꯒꯤ ꯃꯌꯨꯝꯁꯤꯡꯗꯣ ꯂꯣꯏꯅ ꯊꯨꯗꯦꯛꯍꯧꯔꯦ꯫ ꯃꯤ ꯃꯌꯥꯝꯗꯣ ꯂꯥꯎꯔꯒꯅꯦ ꯈꯥꯋꯥꯡ ꯈꯪꯗꯕꯤꯗ ꯂꯣꯏꯅ ꯆꯦꯟꯅꯍꯧꯔꯦ ꯑꯕꯣꯛ." "ꯏꯁ, ꯀꯔꯤ ꯃꯇꯧꯅꯤꯒꯦ ꯇꯧꯔꯤꯁꯤꯗꯤ? ꯐꯠꯇꯦꯗꯀꯣ ꯃꯍꯥꯄꯥꯄꯤ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯦ꯫ ꯅꯤꯡꯊꯧꯅꯤꯅ ꯇꯧꯔꯤꯁꯤꯅ ꯏꯪꯅ ꯂꯩꯖꯕ ꯖꯥꯇꯤ ꯑꯁꯤꯕꯨ ꯍꯧꯖ ꯃꯣꯏꯅ ꯂꯥꯛꯅꯕꯤꯔꯤꯕ꯫ ꯃꯈꯣꯏ ꯐꯝꯅꯥꯏꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯁꯤꯡꯁꯤꯕꯨ ꯃꯇꯨꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯣꯟꯅꯤꯡꯕꯖꯥꯠꯅꯣ ꯈꯪꯗꯦ ꯋꯥꯅꯤ." ꯍꯅꯨꯕꯤꯗꯨ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯕꯤ ꯑꯃꯨꯛ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯑꯕꯣꯛ, ꯃꯈꯣꯏ ꯖꯥꯇꯤꯒꯤ ꯃꯤꯈꯩꯗꯣ ꯇꯨꯝꯅ ꯁꯤꯍꯧꯔꯦ, ꯑꯃꯠꯇ ꯍꯤꯡꯍꯧꯗ꯭ꯔꯦ꯫ ꯀꯔꯝꯅ ꯁꯤꯔꯤꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯅꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦꯁꯨ ꯍꯥꯏꯅꯩꯌꯦ." "ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ? ꯂꯣꯏꯔꯦꯗꯅ! ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ? ꯍꯧꯖꯤꯛꯀꯤ ꯖꯥꯇꯤ ꯑꯁꯦ ꯄꯨꯡꯇꯨꯝ ꯇꯨꯝꯂꯦ, ꯄꯨꯡꯃꯥꯡ ꯃꯥꯡꯂꯦꯗꯅ! ꯃꯍꯥꯄꯥꯄꯤꯁꯤꯡꯗꯣ!" ꯍꯅꯨꯕꯤ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯏ꯫ ꯃꯄꯤꯗꯨ ꯐꯤꯖꯤꯅ ꯇꯩꯊꯣꯛꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯇꯣꯝꯕꯤ ꯃꯕꯣꯛꯀ ꯃꯥꯒꯗ ꯂꯩꯖꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯃꯕꯣꯛꯅ ꯆꯥꯎꯅꯕ ꯌꯣꯜꯂꯛꯈꯤꯕꯅꯤ꯫ ꯇꯣꯝꯕꯤ ꯃꯕꯣꯛꯀꯤ ꯍꯥꯟꯅꯒꯤ ꯃꯥꯟꯅꯗꯕ ꯃꯇꯧꯗꯨꯗ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯃꯩꯅꯥꯛꯇꯨꯗ ꯇꯞꯅ ꯐꯝꯊꯔꯒ, "ꯑꯕꯣꯛ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯃꯣꯏꯒꯤ ꯖꯥꯇꯤꯒꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ?" ꯍꯅꯨꯕꯤ ꯑꯗꯨ ꯃꯄꯤ ꯇꯩꯊꯣꯛꯅ ꯃꯁꯨꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯌꯦꯡꯉꯣꯏ, ꯏꯁꯨ ꯇꯣꯝꯕꯤ, ꯃꯔꯥꯏꯕꯛ ꯊꯤꯕꯇ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯖꯥꯇꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯐꯖꯩ ꯍꯥꯏꯗꯅ ꯂꯂꯣꯟ ꯄꯣꯠꯀꯨꯝꯅ ꯇꯣꯍꯠꯄꯤꯗꯨꯅ ꯂꯥꯛꯂꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯕꯣꯛ, ꯃꯈꯣꯏꯒꯤ ꯃꯁꯛ ꯑꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯅ ꯀꯥ ꯍꯦꯟꯅ ꯐꯖꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩ ꯌꯥꯝꯅ ꯉꯛꯑꯦ꯫ ꯑꯇꯩ ꯃꯤꯁꯤꯡꯒꯤ ꯈꯨꯐꯖꯒ ꯃꯈꯣꯏꯒ ꯃꯥꯟꯅꯗꯦ꯫ ꯑꯊꯤꯕ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯌꯥꯎꯗꯤꯌꯦ꯫ ꯃꯈꯣꯏꯒꯤ ꯖꯥꯇꯤ ꯑꯁꯦ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕ? ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯑꯕꯣꯛꯅ ꯏꯁꯨꯗ ꯂꯤꯔꯒꯦ, ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯀꯅꯥꯁꯨ ꯈꯪꯅꯗꯕ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯕꯦꯟꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯅꯤ꯫ ꯂꯥꯏꯒ ꯃꯤꯒ ꯁꯝꯅꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯕꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯃꯈꯜ ꯃꯈꯜꯒꯤ ꯊꯧꯋꯥꯏ ꯇꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯤꯡꯕꯨ ꯁꯦꯟꯅꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯖꯤꯕ ꯄꯥꯟꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕꯁꯤꯡꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ, ꯑꯇꯩ ꯁꯤꯟꯊꯥ ꯃꯈꯜ ꯀꯌꯥ ꯄꯥꯡꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯈꯜ ꯀꯌꯥꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏꯔꯦꯝꯕꯤ ꯁꯤꯗ ꯌꯥꯏ ꯀꯧꯕꯤ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯖꯤꯕꯁꯤꯡꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯟꯕ ꯉꯝꯕꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏ ꯃꯔꯤꯛ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯑꯅꯥ ꯑꯌꯦꯛꯇ ꯄꯤꯊꯛꯂꯕꯗꯤ ꯈꯨꯗꯛꯇ ꯑꯁꯤꯕ ꯐꯥꯎꯕ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯊꯗꯨꯅ ꯀꯣꯏꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯀꯟꯕꯤꯕꯒꯤ ꯁꯛꯇꯤ ꯆꯦꯟꯕꯒꯤ ꯃꯊꯛꯇ ꯃꯁꯛ ꯃꯇꯧꯁꯨ ꯂꯝꯌꯧꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯎꯃꯪꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯒꯤ ꯅꯥꯍꯦꯗꯨꯅ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯌꯥꯝꯅ ꯋꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ "ꯍꯩꯁ, ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯕꯨ ꯀꯔꯣꯝꯗꯅꯣ?" ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯣꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯍꯤꯡ ꯅꯥꯍꯤꯡꯅ ꯌꯣꯝꯂꯕ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯃꯥꯏꯅ ꯇꯥꯔꯝꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯌꯦꯡꯕ ꯉꯝꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯨꯔꯦ꯫ "ꯏꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ." ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯋꯥꯅ, "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ." ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ, "ꯑꯩ ꯅꯨꯄꯥꯁꯤ ꯀꯟꯗꯕ ꯌꯥꯗꯦ. ꯃꯥꯕꯨ ꯑꯣꯏꯅ ꯀꯜꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯅꯤꯡꯉꯝꯈꯤꯗꯕꯁꯨ ꯌꯥꯏ." ꯑꯁꯤ ꯈꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩꯅ ꯊꯤꯗꯨꯅ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯃꯈꯨꯠꯇꯨ ꯂꯦꯟꯊꯠꯆꯗꯨꯅ
ꯃꯥꯒꯤ ꯏ ꯈꯔ ꯅꯨꯄꯥꯗꯨꯒꯤ ꯃꯌꯥꯗꯨ ꯀꯥꯊꯣꯛꯍꯟꯗꯨꯅ ꯄꯤꯊꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯈꯥꯡꯄꯣꯛ ꯃꯆꯥ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯑꯦ, ꯅꯪ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯅꯪ ꯉꯔꯥꯡ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ꯫ ꯅꯪ ꯅꯁꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ? ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯆꯪꯂꯨꯔꯕ ꯑꯩꯕꯨ ꯅꯪꯅ ꯀꯔꯝꯅ ꯀꯜꯂꯤꯕ? ꯍꯥꯏꯌꯨ, ꯅꯍꯥꯛ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯅꯪ ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ." "ꯐꯔꯦ, ꯑꯩ ꯑꯁꯦꯡꯕꯗꯣ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯑꯩ ꯑꯁꯦ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯑꯩꯒꯤ ꯏ ꯑꯁꯤꯅ ꯁꯤꯒꯗꯧꯔꯕ ꯃꯤ ꯐꯥꯎꯕ ꯀꯟꯕ ꯉꯝꯃꯤ꯫ ꯑꯩꯅ ꯎꯃꯪ ꯑꯗꯨꯕꯨ ꯀꯣꯏꯅ ꯆꯠꯂꯤꯉꯩꯗ ꯅꯪꯕꯨ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯧꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯟꯈꯤꯕꯅꯤ." ꯅꯨꯄꯥꯗꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯇꯣꯜꯂꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯁꯤꯕꯗ ꯀꯅꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯇꯣꯜꯂꯕ ꯑꯩꯕꯨ ꯅꯪꯅ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯄꯨꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯅ ꯀꯥꯎꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯅꯨꯄꯥꯗꯨꯒ ꯁꯨꯝ ꯂꯣꯏꯅꯔꯛꯂꯤ꯫ ꯄꯣꯛꯄꯗꯒꯤ ꯀꯅꯥꯅꯁꯨ ꯃꯥꯒꯤꯗꯃꯛꯇ ꯊꯧꯁꯥꯕꯤꯔꯛꯈꯤꯗ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯥꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯎꯕ ꯐꯪꯗꯕꯗ ꯉꯥꯎꯆꯠꯅꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯂꯩꯅꯥꯅ ꯅꯥꯔꯕ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯋꯥꯈꯜ ꯇꯧꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯑꯩꯅ ꯀꯔꯝꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯍꯟꯒꯅꯤ? ꯑꯩ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯃꯥꯕꯨ ꯆꯠꯍꯜꯂꯣꯏ? ꯑꯁꯨꯝꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯋꯥꯈꯜ ꯈꯜꯂꯛꯄꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯗꯅꯕ ꯅꯨꯄꯥꯗꯨꯅ ꯃꯁꯥꯗꯨ ꯄꯨꯔꯥ ꯐꯠꯇ꯭ꯔꯤꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯀꯟꯅ ꯀꯟꯅ ꯅꯥꯁꯤꯟꯅꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯜꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯎꯃꯪꯗ ꯍꯩ ꯔꯥ ꯍꯦꯛꯃꯤꯟꯅꯗꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯛꯄꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯋꯥꯔꯤ ꯇꯧꯏ꯫ "ꯑꯩ ꯁꯔꯒꯗ ꯂꯩꯕ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯏꯊꯧꯒꯤ ꯀꯧꯔꯤ꯫ ꯑꯩ ꯆꯠꯄ ꯇꯥꯔꯦ." ꯅꯨꯄꯥꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯝꯕꯗꯒꯤ ꯐꯠ ꯂꯦꯞꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ "ꯅꯪ ꯍꯟꯗꯛ ꯆꯠꯈ꯭ꯔꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ?" "ꯍꯜꯂꯛꯑꯔꯣꯏ, ꯍꯟꯗꯛꯇꯤ ꯍꯜꯂꯛꯑꯔꯣꯏ." "ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯒꯤ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ?" ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯞꯂꯞꯅ ꯃꯈꯣꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ꯫ "ꯐꯪꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯑꯩꯗꯤ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯃ ꯄꯤꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯅ ꯀꯧꯔꯕꯁꯨ ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ?" "ꯐꯝ ꯑꯗꯨꯗꯕꯨ ꯍꯟꯈ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯂꯩꯇꯦ꯫ ꯑꯩ ꯍꯥꯏꯕꯁꯨ ꯉꯝꯗꯦ." ꯅꯨꯄꯥꯗꯨ ꯄꯤ ꯃꯔꯥ ꯆꯦꯟꯅ ꯂꯨꯞꯊꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯁꯨꯝ ꯂꯩꯈ꯭ꯔꯦ꯫ "ꯀꯔꯤ ꯇꯧꯔꯒꯦ?" "ꯀꯔꯤꯁꯨ ꯈꯨꯝꯗ꯭ꯔꯗꯤ? ꯋꯥꯁꯨ ꯂꯥꯟꯁꯨ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ?" ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨ ꯊꯩꯗꯣꯛꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯅꯨ." ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ "ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯇꯣꯜꯂꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯂꯥꯏꯔ ꯆꯨꯗꯠꯅꯔꯕ ꯑꯩꯅ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈ꯭ꯔꯅꯨ꯫ ꯑꯩꯒ ꯃꯐꯝꯁꯤꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯣ꯫ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯈ꯭ꯔꯅꯤ꯫ ꯅꯪꯅ ꯀꯟꯕꯤꯔꯝꯕ ꯑꯩꯁꯦ ꯅꯪꯅ ꯑꯃꯨꯛ ꯅꯈꯨꯠꯃꯛꯅ ꯍꯥꯠꯄꯤꯒꯦ ꯈꯟꯕꯤꯒꯅꯨ." ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯒꯤ ꯄꯤꯔꯥꯡꯅ ꯊꯜꯂꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯡꯅꯧ ꯅꯧꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯊꯧꯗꯥꯡꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯗꯨꯅ ꯃꯍꯥꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫
ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯋꯥꯠꯇꯅ ꯃꯇꯣꯂꯣꯟ ꯃꯇꯧꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯛꯂꯤ꯫ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯤꯡꯅ ꯀꯣꯏꯁꯤꯟꯕ ꯎꯃꯪ ꯑꯃꯒꯤ ꯆꯦꯗꯥꯏꯗ ꯃꯤꯁꯨ ꯇꯥꯗꯕ ꯖꯒꯥ ꯑꯃꯗ ꯈꯥꯛꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯇ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯎꯃꯪ ꯂꯥꯟꯗꯨꯅ ꯂꯩꯕ ꯈꯨꯜ ꯑꯗꯨꯒꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯌꯣꯟꯗꯨꯅ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯆꯥꯅꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯂꯩꯔꯛꯇꯨꯅ ꯃꯈꯣꯏ ꯊꯣꯡꯗꯨꯅ ꯆꯥꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯍꯦꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯃꯤꯑꯣꯏꯕ ꯑꯇꯩꯒ ꯀꯧꯅꯕ ꯉꯥꯡꯅꯕ ꯐꯪꯂꯛꯇ꯭ꯔꯤ, ꯑꯃꯨꯛꯇꯁꯨ ꯎꯅꯕ ꯐꯪꯗ꯭ꯔꯤ꯫ ꯅꯣꯡꯃ ꯃꯥꯅ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ, "ꯅꯨꯄꯥ, ꯅꯪꯅ ꯍꯦꯛ ꯆꯠꯂꯤꯕ ꯀꯩꯊꯦꯜꯗꯣ ꯐꯖꯕ꯭ꯔꯣ? ꯃꯤ ꯃꯌꯥꯝ ꯇꯤꯟꯕ꯭ꯔꯣ? ꯀꯃꯥꯏ ꯇꯧꯒꯦ?" "ꯀꯩꯊꯦꯜꯕꯨ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯒꯦ? ꯃꯤ ꯌꯥꯝ ꯇꯤꯜꯂꯤ, ꯌꯥꯝ ꯂꯥꯡꯉꯤ, ꯄꯣꯠ ꯌꯥꯝ ꯌꯣꯜꯂꯤ." "ꯑꯩꯁꯨ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯛꯄꯗꯒꯤ ꯀꯩꯊꯦꯜꯗꯣ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ꯫ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯣꯡꯃ ꯂꯥꯛꯀꯦ, ꯏꯆꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯨꯁꯦ." ꯅꯨꯄꯥ ꯑꯗꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ "ꯅꯨꯄꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯅꯪꯁꯦ ꯃꯤ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯤꯅꯤꯅꯦꯍꯦ! ꯑꯗꯨꯁꯨ ꯑꯁꯣꯛꯄ ꯃꯤ ꯐꯍꯟꯕ ꯉꯝꯕ, ꯍꯤꯡꯍꯟꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯟꯅꯕ ꯍꯧꯔꯕꯅꯤ꯫ ꯃꯣꯏꯅ ꯅꯪ ꯎꯈ꯭ꯔꯒꯅꯦ, ꯅꯪ ꯂꯂꯣꯟꯄꯣꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯅꯤ, ꯈꯪꯉꯣ꯫ ꯅꯪ ꯁꯤ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯅꯪꯅ ꯃꯣꯏꯕꯨ ꯐꯅ ꯈꯜꯂꯕꯁꯨ ꯃꯣꯏꯅꯗꯤ ꯈꯜꯂꯣꯏꯅꯦꯍꯦ꯫ ꯅꯪ ꯉꯥꯏꯍꯥꯛꯀꯤ ꯈꯟꯒꯅꯨ, ꯅꯪꯗꯤꯅꯦ ꯃꯤꯗꯧꯅ ꯍꯤꯡꯂꯕꯁꯨꯅꯦ ꯃꯤ ꯅꯠꯇꯦ, ꯀꯥꯎꯒꯅꯨ꯫ ꯂꯥꯡꯅꯤꯡꯂꯕꯁꯨꯅꯦ, ꯃꯤꯔꯛ ꯇꯤꯟꯅꯤꯡꯂꯕꯁꯨ ꯐꯥꯖꯤꯟꯕ ꯇꯝꯃꯨ." ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯤꯕꯗꯒꯤ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯍꯥꯛ ꯀꯩꯊꯦꯜꯗ ꯆꯠꯁꯤ, ꯈꯨꯜꯗ ꯄꯨꯕꯤꯌꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯨꯔꯛꯄ ꯆꯥꯛ ꯑꯦꯟꯁꯥꯡ ꯐꯤꯔꯣꯜ ꯀꯩꯀꯥ ꯁꯦꯠ ꯆꯥꯗꯨꯅ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯩꯊꯦꯜꯗ ꯈꯨꯜ ꯑꯇꯣꯞꯄꯗ ꯂꯥꯟꯅ ꯆꯠꯂꯨꯔꯒ ꯎꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯝꯂꯛꯄꯗ ꯇꯥꯕꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯆꯥꯅꯨꯄꯤ ꯆꯍꯤ 6 ꯁꯨꯕꯤ ꯑꯗꯨꯒ ꯎꯃꯪꯗꯨꯗꯒꯤ ꯍꯩꯔꯥ ꯃꯅꯥ ꯃꯁꯤꯡ ꯊꯤꯔꯨꯔꯒ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯂꯥꯟ ꯍꯧꯔꯛꯇꯨꯅ ꯀꯟꯅ ꯋꯥꯊꯣꯛ ꯊꯣꯛꯂꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯥꯞꯄ ꯆꯤꯡꯒꯤ ꯆꯤꯗꯥꯏ ꯑꯣꯏꯕꯅ ꯃꯔꯝꯅ ꯂꯥꯟꯒꯤ ꯀꯩꯒꯤ ꯆꯩꯅꯥ ꯀꯌꯥ ꯐꯪꯗꯦ, ꯄꯥꯎꯁꯨ ꯀꯌꯥ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯞꯅ ꯃꯈꯣꯏꯅ ꯂꯥꯡꯃꯩ ꯊꯥꯕꯒꯤ ꯃꯩꯍꯨ ꯀꯥꯕꯗꯨ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ, "ꯏꯃꯥ, ꯑꯥꯗꯩꯁꯦ ꯌꯥꯝꯅ ꯀꯤꯌꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯀꯟꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ "ꯍꯩꯃꯥ, ꯏꯆꯥ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ." ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ, "ꯂꯥꯟꯁꯤ ꯁꯍꯔꯗꯗꯤ ꯌꯥꯝꯅ ꯀꯟꯕ ꯖꯥꯠꯅꯤꯅꯦꯍꯦ." "ꯏꯃꯥ, ꯑꯁꯤꯗ ꯏ ꯇꯥꯔꯦ, ꯅꯨꯄꯥ ꯑꯃ ꯑꯥꯗ ꯇꯥꯔ ꯂꯩꯔꯦ ꯏꯃꯥ, ꯄꯥꯕꯣꯛ, ꯑꯩ ꯌꯥꯝꯅ ꯀꯤꯌꯦ." "ꯏꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯂꯥꯟꯁꯤꯗꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯦꯗꯅ꯫ ꯑꯩꯈꯣꯏ ꯆꯠꯂꯨꯔꯁꯤ ꯂꯥꯎ꯫ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯅꯤ? ꯂꯥꯎ." ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯗꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ, "ꯏꯃꯥ, ꯏꯕꯦꯝꯃ, ꯀꯞꯀꯅꯨꯁꯦ, ꯅꯄꯥꯒꯅꯦ ꯑꯗꯨꯝ ꯂꯩꯌꯨ." "ꯀꯔꯤꯅꯣ ꯅꯨꯄꯤ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ?" "ꯑꯁꯣꯛꯄ ꯅꯨꯄꯥꯁꯦ ꯏ ꯌꯥꯝꯅ ꯊꯣꯛꯈ꯭ꯔꯦ, ꯃꯥꯕꯨ ꯌꯦꯡꯕꯤꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ, ꯃꯥꯕꯨ ꯑꯝꯇ ꯀꯟꯁꯦ." "ꯀꯔꯤ ꯃꯥꯕꯨ ꯀꯟꯕ ꯍꯥꯏꯕ? ꯅꯨꯄꯤ, ꯅꯪ ꯉꯥꯎꯔꯕꯣ? ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯟꯗꯣꯏꯅꯣ? ꯂꯥꯎ, ꯂꯥꯟꯒꯤ ꯃꯤꯂꯥꯛ ꯅꯗ꯭ꯔꯤꯉꯩꯗꯅꯦ ꯌꯨꯝꯗ ꯆꯦꯜꯍꯧꯔꯁꯤ ꯂꯥꯎ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯁꯣꯛꯂꯤꯕ ꯅꯨꯄꯥꯁꯤꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯁꯦ, ꯃꯍꯥꯛ ꯑꯁꯤ ꯀꯣꯅꯨꯡꯒꯤ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯂꯥꯎ ꯅꯨꯄꯤ, ꯏꯆꯥꯁꯤ ꯄꯨꯔꯒꯅꯦ ꯑꯩꯈꯣꯏ ꯑꯣꯏꯅꯅꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯅ ꯇꯣꯛꯀꯅꯤ, ꯆꯠꯂꯁꯤ ꯂꯥꯎ꯫ ꯁꯤꯒꯨꯝꯕꯗꯅꯦ ꯑꯩꯈꯣই ꯌꯥꯎꯔꯣꯏꯁꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯁꯛ ꯅꯥꯏꯕ ꯑꯣꯏꯒꯦꯔꯥ, ꯑꯁꯛꯄ ꯃꯤ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯨꯟꯗꯣꯛꯂꯒ ꯊꯝꯃꯝꯗꯣꯏꯅꯣ? ꯅꯪꯕꯨ ꯉꯥꯎꯔꯕ ꯅꯨꯄꯥ? ꯃꯤꯅꯨꯡꯁꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯏꯆꯥꯒ ꯑꯩꯒꯒꯤ ꯈꯜꯂꯒ ꯂꯣꯏꯔꯦ, ꯃꯤ ꯈꯟꯕꯒꯤꯅꯦ ꯃꯊꯧ ꯇꯥꯗꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ
ꯐꯠ ꯀꯟꯊꯣꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯅꯪꯃꯛꯅꯁꯨ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯃꯤꯅꯨꯡꯁꯤ ꯐꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯃꯛꯅꯁꯨ ꯃꯥꯒꯤ ꯐꯤꯕꯝꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯐꯤꯕꯝꯗ ꯅꯪ ꯅꯁꯥꯃꯛ ꯂꯩꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤꯕꯒꯤ ꯊꯣꯡꯗ ꯂꯦꯞꯂꯒ ꯁꯤꯗꯤ ꯁꯤꯅꯤꯡꯗ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯋꯥꯅ ꯍꯥꯏꯖꯈꯤꯕꯗꯣ ꯅꯪ ꯀꯔꯤꯒꯤ ꯀꯥꯎꯔꯤ? ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯇꯥꯔꯤꯕ ꯅꯨꯄꯥꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯋꯥꯅ ꯄꯥꯏꯔꯒ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ, ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤ, ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ, ꯑꯩꯕꯨ ꯑꯝꯇ ꯅꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯄꯤ ꯇꯥꯅ ꯑꯇꯨꯝꯕ ꯄꯣꯠ ꯑꯃ ꯊꯤꯗꯨꯅ ꯃꯁꯥꯗꯨ ꯏ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯥꯊꯩꯗꯨꯅ ꯆꯠꯀꯅꯤ? ꯃꯤ ꯑꯃꯕꯨ ꯀꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯅ ꯌꯥꯎꯅ ꯑꯩꯅ ꯀꯔꯝꯅ ꯃꯤꯔꯥꯏꯕ ꯉꯝꯒꯅꯤ? ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯥꯅ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯂꯥꯏꯔꯦꯝꯕꯤ ꯅꯪꯕꯨ ꯃꯥꯒꯤ ꯑꯣꯏꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯍꯥ? ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯏꯗꯨꯅ ꯀꯟꯈꯤꯕ ꯃꯤꯁꯛꯇꯣ ꯑꯩ ꯈꯛꯇ ꯑꯣꯏꯕ ꯄꯥꯝꯃꯦ꯫ ꯅꯪꯕꯨ ꯄꯨꯟꯁꯤꯗ ꯑꯩ ꯈꯛ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯃꯦ, ꯈꯪꯉꯕ꯭ꯔꯥ? ꯃꯗꯨꯒꯤꯗꯤ ꯅꯪ ꯆꯤꯡꯅꯒꯅꯨ, ꯑꯩꯁꯦ ꯅꯪ ꯈꯛꯀꯤꯅꯦ, ꯅꯪ ꯅꯠꯇꯕ ꯀꯅꯥꯁꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯈ꯭ꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯑꯁꯣꯛꯄ ꯅꯨꯄꯥꯁꯤꯗ ꯃꯥꯒꯤ ꯏ ꯑꯗꯨ ꯄꯤꯊꯛꯂꯦ꯫ ꯑꯁꯣꯛꯄ ꯅꯨꯄꯥꯗꯨ ꯃꯪꯑꯣꯏ ꯍꯥꯍꯣꯏ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯇꯥꯔꯝꯃꯤ꯫ ꯄꯤꯊꯛꯂꯤꯕ ꯏ ꯑꯗꯨꯁꯨ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯎꯔꯝꯂꯒ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯀꯅꯥꯒꯤ ꯃꯔꯥꯜ ꯑꯣꯏꯔꯨꯅꯤ? ꯈꯝꯕꯜꯕꯅ ꯍꯦꯟꯈꯤꯕꯅ ꯑꯁꯣꯛꯄ ꯃꯤꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯅꯨꯄꯥꯗꯨꯒꯤ ꯃꯔꯥꯜꯂ? ꯅꯠꯇ꯭ꯔꯒꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯨꯕ ꯑꯄꯪꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯔꯥꯜ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯁꯣꯛꯄ ꯅꯨꯄꯥꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯎꯅ ꯁꯥꯕ ꯐꯃꯨꯡ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯄꯣꯊꯥꯍꯜꯂꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯁꯣꯛꯄ ꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯛꯄ ꯅꯨꯄꯥꯗꯨ ꯀꯔꯤꯁꯨ ꯁꯣꯛꯇꯕꯒꯨꯝꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯅꯪ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ꯭ꯔꯥ? ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏꯅꯦꯍꯦ꯫ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯥꯏꯗꯅꯣ? ꯂꯥꯏꯔꯕ ꯑꯃꯒꯤ ꯈꯥꯡꯄꯣꯛꯁꯪꯗꯅꯤ, ꯎꯕꯤꯗ꯭ꯔꯕꯣ? ꯆꯤꯡꯌꯥꯒꯤ ꯆꯤꯗꯥꯏꯗꯔꯥ? ꯃꯥꯅꯤ꯫ ꯂꯥꯟꯗꯤ ꯀꯝꯗꯧꯈ꯭ꯔꯦ? ꯑꯩꯈꯣꯏ ꯃꯥꯏꯊꯤꯈ꯭ꯔꯕ꯭ꯔꯥ? ꯃꯗꯨ ꯑꯩꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ? ꯑꯩꯗꯤ ꯃꯤꯆꯝꯅꯤ꯫ ꯑꯊꯥꯞꯄ ꯃꯐꯝ ꯑꯁꯤꯗ ꯂꯥꯟ ꯀꯔꯤꯅꯣ ꯐꯥꯎ ꯈꯪꯖꯗꯅ ꯂꯩꯖꯕꯅꯤ꯫ ꯑꯩꯒꯤ ꯑꯁꯣꯛꯄꯁꯦ ꯅꯪꯅ ꯐꯍꯜꯂꯤꯕ꯭ꯔꯥ? ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯤꯕ꯭ꯔꯥ? ꯍꯣꯏ, ꯑꯗꯨꯃꯛ ꯍꯥꯏꯕ ꯌꯥꯏ꯫ ꯑꯁꯣꯛꯄ ꯅꯨꯄꯥꯗꯨ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯍꯥꯏꯕ ꯇꯥꯗꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤꯕ꯭ꯔꯥ? ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯗꯨ ꯀꯨꯞꯊꯅ ꯍꯪꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯒꯦ? ꯊꯥꯒꯠꯄ ꯋꯥꯍꯩꯗꯤ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯧꯕꯤꯃ ꯈꯪꯗꯕꯒꯁꯨ ꯁꯥꯏ꯫ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯁꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯪꯒꯤ ꯅꯈꯨꯠ ꯑꯍꯩꯕ ꯊꯥ ꯊꯥ ꯂꯥꯎꯕ ꯅꯈꯨꯠ ꯑꯗꯨꯅꯗꯤ ꯑꯁꯨꯝꯅ ꯃꯤꯕꯨ ꯀꯟꯕ, ꯑꯁꯣꯛꯄꯒꯤ ꯁꯦꯕꯥ ꯇꯧꯕ, ꯌꯦꯠꯁꯤꯟꯕꯤꯕ, ꯀꯣꯠꯁꯤꯟꯕꯗꯤ ꯍꯩꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ꯫ ꯑꯩꯕꯨ ꯀꯟꯕꯤꯔꯛꯄ ꯃꯤꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯌꯨ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ꯫ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦꯕ꯫ ꯃꯄꯨꯔꯣꯏꯕ ꯑꯐꯦꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯇꯨꯅ ꯌꯥꯔꯣꯏ, ꯅꯪ ꯆꯪꯉꯛꯄ ꯌꯥꯔꯣꯏ, ꯊꯣꯡ ꯍꯥꯡꯗꯣꯔꯛꯀꯅꯨ, ꯅꯨꯄꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯀꯅꯨ꯫ ꯑꯁꯣꯛꯄ ꯅꯨꯄꯥꯗꯨꯅ ꯉꯥꯏꯈꯣ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯂꯣꯠꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯣ ꯉꯥꯛ ꯁꯦꯟꯅꯕ, ꯀꯅꯥꯁꯨ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯖꯕ ꯈꯛꯅꯤ꯫ ꯀꯅꯥꯗꯒꯤ ꯅꯪꯗꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ? ꯅꯪꯉꯣꯟꯗꯒꯤꯅꯤ ꯀꯩꯅꯣ, ꯈꯪꯗ꯭ꯔꯣ ꯅꯁꯥꯅ? ꯑꯁꯣꯛꯄ ꯅꯨꯄꯥꯗꯨ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ꯫ ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯃꯊꯣꯡ ꯈꯪꯗꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯍꯥ? ꯃꯊꯣꯡ ꯈꯪꯗꯕ ꯃꯤ ꯑꯣꯏꯅ ꯎꯗ꯭ꯔꯗꯤ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯍꯦꯔꯥ,
Leibak ke ningthau ba ibu usittaba saradana nang dam ni phanging bra ha hayo ai bu sittaba ki nang ningthau aduna wangang baloi jingai da lairembi adu para parap thong hangdorak tuna chensilak ningthau ke makhong adu tuduna khoram duna ai ki pure bana lan ki ba haire da ba hai ki ba pomna mangak piu iningthau mahak da khangja tana tawbani nang ne khibu amukta ngak piu is Fazakreda Ibema nang urubada gedi ma bungak pi bangam bagi changse asuma sum hanthana klebu ningthau adu lairembi adugi mapuroi ba adu asuma sum sauning me kalami adaga lairembi adusu mahana amukta uba maktada ningsiba phawkhirami ningthau adu machinna muram soli pangtaba mithibong masagi nabi phawba ningkhina ngak pisin bangamdaba nupa amana Siguma nubi asisu lawba sai Hai bema nang namba tawkram ne bukan birakibano nang ge dugumba sakti du kala lage phanglakbano mapuroi ba du pakatna korinur ingtho nang na haribu to krai dagi sakti no ai koi din nang mu phama sida puraga seba tawba khakni ining tho bu ngor ba kari hai ba chinthi ba ning tho egonda alan ba paw hai ba din nang ni phangning bra Thiri bana rai tu kaklaga dani phangning banang hayo engoda singbodo hayo aina mang hagumna luina mu uhorabani ningthau engoda minam lagane nakhoi baba kari suiroi tanja atuda thangmarom da lona kiniyengna leiribi machana pi aduna kikibana ningthau aduge manakta parap chensilaktuna ningthau aduge makhong adu konduna imaga baba ga tiganu makhoi bu kem tawbiganu Aigi mase saragi lairembini magi ina asok pamibu asibidagi kan mangambani moibudani pibinu moina tinangbu kan betangne moilandabane haiduna kaptuna haizarami aduga magi manakta kaptuna kina mo chensinkre ima ayam kiye se ichane kaishu tawrese ima leisidi mapuroi badu machanu pi adugi matautuda mai hauna saukre kaya da pangliba ma phatta ngangni yeguni he haina muram sonduna kutum tasinduna khangli ningthauna ai hayeng jalage asi haidana nupa juda sanagi kuda manba malangsilai se masi buduna chalo aduga kulan landuna leiba mantri dagi manakta chatunane masi ulu aduga mana ibu lawbalan mising soiduna tharakani Nang akhoi bu kashi tawdana singa chaladaba natra ningthauna tapna khomlai nangi na jana pina haiba chumi nangi ni piga nangana aibu kanbani aina na khoibu tawbimal utfam thoi lan se loibaga aina na khoibu mana mathum chawna pigani wagano asumna haidun lairim bijuda amu ansemdana na jana pi sibu luna nthina yo ko ma pagi awabe yamna khangi Asana namitu mahawkre lairembi aduna ningthauki cha ising siam saduna nongalaga puraklami mapuroi basunga na hawatuna ningthauna haiba mantri duke manakta chatkre lairembi ningthauna leiriba ka adugi thongdili iningthau ayamukta janjarake ba iningthauki cha pura iye adobu ka aduda ningthau leiba udrabaduda lairembi aduna kailai laina yengbada ningthau aduna maningdagi Kari sang ni bema lairembi adu khangpre khangi ima aina nangbu khanghalabra kaisi tawjida ining thawdi kara chatpirubano umangda asum chatlubani se nangdi kaya chadaktaba sumale masigi hairama nasingse chawse aina nakhogi tabu malupoina helakbane yamna nungaijari ningthaw nangi nupadi aina thaba thabak tu jatkraba hoi jatkre madi lam lapanina ngantana jatkre ngasai yunga tahgalaga o nang budana matom jatkriba khakpok sang macha sida lamla manupa maga matom to dok lamlaga chatkhiba ngam manupa do angakpani ni nate ining thau aidi umang silana amukta chatri aigi nupana koladagi mi singse aigi ise
loina lawdogi koita tani haye aduna kariye nang si asokpa singbu phanba ngamba lairimbi oibigini siro moin nangi ido amukto ukraba aduga nangi igi maramda khudingma khangnarabadi kaidawgi ningthawagi nakong yoroktrabano nangi nupana haribo wado thasaba yaba wanate ponamak oidinasu aidi maga punsige lege haituna malemsde lerakibani yengo nangi nasado chara thaktabana nayangado kangtri kangle kayam kuire nang ningthina chara thaktaba phazaraba malemgi phazaba mayam mo phangdana khangpong masa siga umanga sigada nangi pusido loidana leire nangbu malemgi phazaba leiriba mayam sibu seni yiningdabro aidi maga leibo phangladi yare ningtaw ai punama yengo phangdana asum loikhrabasu kaidreda nang hari base ningtaw engwadagi nangi nupana pongen helenadra nachadi ningtaw aidi ai nupabu thamoi singna nusi ai khoyani yam nushinana leminazari haizaba khaktane magi nupibu singna nusiba nupa kanana magi nupibu thosana de ha karamba nupana magi nupibu phizil phikai sirandana ningthina bizai phitak tawdana phamasida oidaba minamba kaya haizilaga umang wang manalandana phazindana thamage shidabu mana nang nusi haiba yagadra masidi nusiba nate ibema aina haiba yaw ai konda jasi ai gi nupi oiro ai nangbu nungana thamge ining thau pukninga do phathabiyo ai mana taba kanabu siu ai nusiba ngamoy magi damakta malem sida phau leiduna magi nupi oribi laireng binagi damakta mana di kari tawkre ha madu ka chanaba kari nusiba mana utkrage hayu tasi ining thau no kai su khangdra ngang bigano ining thau no hayu do achung bam tanate karamba nupana magi nupi tana phise pigai selalaga mana di phazaba phiro se chanage nangi nupadi masa suyam na phai nang di jada bana nayanga do ikang kangle karamba nupana matung bacha pijadana mahana chanage ha masiburo nange nusiba haise ining thau no phana hairabasu e bakal sungu ngoi punamak aran bane nam thakne phare nang na yadabasu ma boina hatuna nang boy gi ni phune logani aseng manu siba haibase karino haibado nangoda ina chara khangan gani lairembi adu ningthau na haiba tadana chenthokiduna maibuna machukat khre ningthau adu thodo adu ubada pakhat khiduna lairembi adu bu khamlami adu lairembi aduna kapna ai burobana ai manu siba makta orabade ai gi sakse phazaba thiba tarka laite he ningthau nang yengu asi haiduna maibunaduna mamai tangkhai adu punna chakthek hankhre tanja ajuda mapureba su halaklami tawamliba mataw adu ubada mapureba chansilaktuna magi nupibu kaurei adubu lairimbi aduna mamai anthorakpada tawamliba sakpham adu ubada nupa du khangpre khamna lauduna chongthokre nupa hijabe changsilakano nangi na majudi kaino ai ngamre changsilakano asamna magi nupa du khudakta tung han duna chenkre madu ubada lairembi adu macha nupibu konduna kaptuna lehore ningthauna uridana hojikte law e konda jase ai nupi oiro ningthau nang su gi nupa komani nang su nong mai bu soitana mirai rakani nakhoi kana su ai bu sibnate nang bu kalu baise ngasi ti amna ningam laktre asi hairam laga macha nupi bamako samtuna jelakle ningthau su kau duna tanare lairembi aduna macha nupi bu nusina amuktang chupiram laga tung haneng lam laga minu sikhangdaba ai nupa bu kanjara moidabani khalakli brai se hosikta ai leifamda ai ngasidagi amuk hana chalagi ko asomna haiduna lokha atuda chongthajaduna mathoi thajakre ningthau do pakatna lokha atuda chentharakduna lairembi adu bu kauduna masa nikna haudoktuna kaplabasu lairembi adu haugalakidre nungsi machak na ngauraba ningthau aduna
ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯏ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯄꯤꯊꯛꯂꯕꯁꯨ ꯍꯤꯡꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯣ, ꯅꯁꯥꯒꯤ ꯏꯔꯗꯤ ꯅꯁꯥꯗ ꯍꯤꯡꯍꯟꯕ ꯉꯝꯗ꯭ꯔꯦꯀꯣ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯏꯁꯤꯅ ꯄꯨꯡ ꯈꯨꯗꯤꯡꯃꯛ ꯀꯟꯕ ꯉꯝꯃꯦ ꯍꯥꯏꯕ ꯇꯥꯏꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯎꯕꯒꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯅꯨꯡꯁꯤ ꯃꯩꯁꯥ ꯂꯥꯡꯂꯕ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯣ, ꯑꯩꯉꯣꯟꯗꯁꯨ ꯅꯪꯅ ꯄꯤꯊꯛꯂꯝꯕ ꯅꯪꯒꯤ ꯏ ꯆꯦꯜꯂꯤꯅ꯫ ꯃꯁꯤ ꯄꯤꯊꯛꯂꯒ ꯑꯩ ꯅꯪꯕꯨ ꯀꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯇꯨꯝꯕ ꯅꯨꯡ ꯑꯃꯅ ꯂꯦꯟꯊꯠꯆꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯑꯉꯥꯎꯕꯒꯨꯝ ꯄꯤꯊꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯍꯤꯡꯂꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯞꯅ ꯁꯔꯒꯒꯤ ꯂꯥꯏꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯃꯥꯕꯨ ꯃꯊꯪ ꯃꯄꯣꯛ ꯑꯃꯒꯁꯨ ꯄꯣꯛꯍꯟꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯃꯥꯒ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯏꯁꯣꯔꯗ ꯍꯥꯏꯖꯈꯤꯕ ꯑꯗꯨ ꯁꯥꯞꯀꯤ ꯃꯑꯣꯡꯗ ꯊꯨꯡꯂꯈꯤ꯫ ꯃꯤꯀꯨꯞꯇꯨꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥꯗ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯏ ꯄꯤꯊꯛꯅꯕ ꯂꯦꯟꯈꯤꯕ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯗꯥꯛ ꯇꯥꯗꯨꯅ ꯑꯉꯥꯡ ꯑꯃꯃꯝ ꯃꯥꯒꯤ ꯆꯥꯗꯥ ꯅꯧꯗꯥꯗ ꯄꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯤ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤꯅ ꯖꯤꯕ ꯑꯃꯃꯝ ꯅꯨꯡꯇꯤꯒꯤ ꯍꯥꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯉꯥꯎꯕꯒꯨꯝꯅ ꯍꯦꯛ ꯖꯤꯕ ꯑꯃ ꯍꯥꯠꯇ꯭ꯔꯤ ꯐꯥꯎꯕ ꯇꯧꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯞ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯄꯣꯛ ꯑꯃꯃꯝ ꯄꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒ ꯊꯦꯡꯅꯔꯕ ꯀꯥꯟꯗ ꯈꯛ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯃꯃꯝꯗ ꯁꯥꯞ ꯑꯁꯤ ꯑꯁꯨꯝ ꯂꯣꯟꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯂꯩꯍꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯈꯤꯗꯨꯅ ꯌꯥꯝꯅ ꯄꯤꯛꯄ ꯖꯥꯇꯤ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯆꯨꯝꯅꯒꯤ ꯅꯨꯄꯤꯒꯤ ꯐꯖꯕꯒ ꯃꯥꯟꯅꯗꯦ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯄꯣꯛ ꯂꯥꯡꯒꯣꯟ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯁꯦꯟ ꯄꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯖꯥꯇꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯍꯦꯛ ꯍꯦꯛ ꯂꯧꯏ꯫ ꯌꯥꯗ꯭ꯔꯒꯅ ꯐꯥꯔꯒ ꯂꯧꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯇꯣꯛꯄꯤꯕꯁꯨ ꯌꯥꯎꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯒꯤ ꯆꯥꯗꯥ ꯅꯧꯗꯥꯒꯤ ꯃꯔꯛꯇ ꯃꯄꯣꯛ ꯂꯥꯡꯒꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣꯟꯕ ꯁꯥꯌꯣꯜ ꯑꯗꯨꯒꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯊꯦꯡꯅꯔꯕ ꯀꯥꯟꯗꯇꯪ ꯁꯥꯞ ꯑꯗꯨ ꯀꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯤꯡꯊꯧꯒꯤ ꯆꯥꯗꯥ ꯅꯧꯗꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯅꯝꯗꯅ ꯍꯦꯛ ꯍꯦꯛ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯤ꯫ ꯃꯕꯣꯛꯀꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯇꯣꯝꯕꯤ ꯍꯦꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃ ꯄꯤꯛꯊꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯃꯈꯣꯏꯅ ꯄꯥꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯗꯤ ꯁꯥꯞ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯣꯛꯂꯛꯈꯤ꯫ ꯃꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯁꯥꯞ ꯑꯗꯨ ꯌꯥꯎꯔꯛꯇꯕꯅ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯇꯨꯅ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ ꯈꯪꯗꯅ ꯅꯨꯄꯤꯗ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅꯅꯤ ꯉꯁꯤ ꯂꯥꯏꯔꯦꯝꯕꯤ ꯆꯥꯗꯥ ꯅꯧꯗꯥꯒꯤ ꯅꯨꯄꯤ ꯑꯃ ꯐꯥꯔꯅꯕ ꯊꯧꯗꯥꯔꯛꯂꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯖꯥꯇꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯄꯨꯟꯅ ꯃꯇꯣꯝꯇ ꯃꯊ꯭ꯋꯥꯏ ꯊꯥꯖꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯅ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯐꯥꯔꯝꯗꯥꯏꯗ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯃꯩꯕꯨꯅ ꯇꯪꯈꯥꯏ ꯑꯃ ꯆꯥꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯌꯦꯡꯕ ꯉꯝꯗꯅ ꯊꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯊꯤꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯏꯁ! ꯃꯁꯛ ꯑꯁꯤꯗꯤ ꯊꯤꯃꯜꯂꯤ, ꯄꯨꯁꯤꯜꯂꯛꯀꯅꯨ꯫ ꯌꯦꯡꯉꯝꯗꯦꯍꯦ, ꯃꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯣ꯫ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯄꯨꯔꯛꯎ꯫ ꯃꯁꯤꯒꯤ ꯃꯩꯅ ꯃꯥꯏ ꯇꯪꯈꯥꯏ ꯆꯥꯛꯄꯤꯁꯦ ꯅꯠꯇꯕꯅꯤ ꯅꯣꯏꯕꯨ ꯖꯥꯇꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯇ ꯂꯩꯇ꯭ꯔꯕꯣ ꯍꯥ? ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ? ꯖꯥꯇꯤ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡ ꯂꯣꯏꯅ ꯃꯥꯕꯨ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯏꯅ ꯁꯤꯖꯈ꯭ꯔꯦ꯫ ꯑꯃꯠꯇ ꯐꯥꯎꯕ ꯂꯦꯝꯍꯧꯗ꯭ꯔꯦ꯫ ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯏꯁ! ꯀꯝꯗꯧꯅ ꯇꯧꯔꯤꯁꯤꯗꯤ? ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯁꯛꯊꯤꯕꯤꯁꯦ ꯍꯥꯠꯂꯨꯔꯅꯨ꯫ ꯃꯥꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯥꯞꯁꯤꯡꯁꯦ ꯀꯣꯛꯈꯤꯗꯕ ꯇꯥꯔꯦ꯫ ꯃꯥꯕꯨꯅꯦ ꯀꯥ ꯑꯃꯗ ꯂꯥꯎꯔ ꯊꯝꯈꯣ꯫ ꯃꯁꯛꯁꯤ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯁ꯭ꯔꯥꯞ ꯆꯦꯟꯕ ꯑꯗꯨꯅ ꯂꯥꯟꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯂꯥꯟꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯔꯥꯖꯀꯨꯃꯥꯔ ꯑꯉꯥꯟꯕ ꯀꯧꯏ꯫ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕ ꯅꯤꯡꯊꯧ ꯐꯝꯗꯒꯤ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯍꯟ ꯔꯥꯖꯀꯨꯃꯥꯔ ꯑꯉꯥꯟꯕ ꯁ꯭ꯔꯥꯞ ꯆꯦꯜꯂꯝꯕ ꯔꯥꯖꯀꯨꯃꯥꯔ
ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯖꯥꯇꯤꯒꯤ ꯅꯨꯄꯤ ꯃꯃꯥꯏ ꯇꯪꯈꯥꯏ ꯆꯥꯛꯊꯦꯛꯈ꯭ꯔꯕꯤ ꯊꯥꯕꯂꯩꯕꯨ ꯃꯥꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈ꯭ꯔꯦ꯫ ꯄꯥꯎꯁꯤ ꯇꯥꯅꯕꯗ ꯂꯩꯕꯥꯛꯇꯨꯃ ꯏꯔꯥꯡ ꯂꯥꯡꯏ꯫ ꯑꯗꯨꯒꯤ ꯋꯥꯔꯤꯇꯅ ꯂꯩꯕꯥꯛ ꯁꯔꯥ ꯁꯜꯂꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯇꯣꯝꯕꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ "ꯑꯕꯣꯛ, ꯑꯕꯣꯛ, ꯊꯥꯕꯂꯩꯗꯣ ꯃꯃꯥꯏꯗ ꯃꯩꯒꯤ ꯗꯥꯛ ꯇꯥꯕꯁꯤꯡꯗꯣ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯤꯠꯅꯥꯅ ꯌꯥꯝꯅ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯐꯖꯈ꯭ꯔꯦ꯫ ꯃꯣꯏꯒꯤ ꯖꯥꯇꯤꯒꯤ ꯃꯤꯄꯨꯝꯕꯁꯨꯅꯦ ꯂꯣꯏꯅ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯕ ꯂꯥꯛꯑꯦ ꯍꯥꯏ꯫ ꯑꯕꯣꯛ, ꯃꯈꯣꯏꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯇꯨꯝꯅ ꯁꯤꯈ꯭ꯔꯕꯗꯥꯏꯅꯦ?" ꯇꯣꯝꯕꯤꯒꯤ ꯈꯪꯅꯤꯡꯅ ꯃꯕꯣꯛꯀꯤ ꯄꯥꯎꯈꯨꯝ ꯉꯥꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯌꯦꯡꯉꯣꯏ ꯏꯁꯨ ꯅꯨꯄꯤ, ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯀꯥꯔꯤꯕ ꯁꯔꯥꯞ ꯆꯦꯜꯂꯝꯕ ꯃꯌꯥꯝꯕꯗꯣ ꯁꯥꯞ ꯀꯣꯛꯈ꯭ꯔꯦ." "ꯑꯦ ꯑꯕꯣꯛ, ꯑꯗꯨꯗꯤ ꯀꯔꯝꯅ?" "ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯐꯥꯈꯤꯕ ꯃꯃꯥꯏꯗ ꯃꯩꯅ ꯆꯥꯛꯄꯤ ꯊꯥꯕꯂꯩꯗꯣ ꯃꯥꯒꯤ ꯃꯁꯛ ꯑꯊꯤꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯒ ꯊꯥꯕꯂꯩꯕꯨ ꯀꯥ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦ ꯁꯔꯥꯞ ꯆꯦꯟꯕ ꯃꯌꯥꯝꯕꯅ ꯊꯥꯕꯂꯩꯕꯨ ꯀꯌꯥꯔꯛ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯁꯤꯡꯅ ꯊꯥꯕꯂꯩꯕꯨ ꯍꯥꯠꯅꯕ ꯁꯤꯟꯕ ꯂꯜꯂꯪꯗꯒꯤ ꯃꯥꯅ ꯀꯌꯥꯔꯛ ꯀꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯊꯃꯣꯏ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯣꯏꯕꯨ ꯍꯥꯠꯅꯕ ꯊꯥꯗꯣꯔꯛꯄ ꯃꯤꯍꯥꯠꯄꯁꯤꯡꯅ ꯊꯥꯕꯂꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒ ꯄꯥꯅꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯉꯥꯟꯕ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ꯫ ꯃꯥꯅ ꯃꯈꯣꯏꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯨ ꯆꯦꯟꯕ ꯇꯦꯟ ꯑꯃꯅ ꯄꯥꯟꯗꯨꯅ ꯁꯔꯥꯞ ꯆꯦꯟꯕ ꯔꯥꯖꯀꯨꯃꯥꯔ ꯑꯉꯥꯟꯕ ꯇꯦꯟ ꯀꯥꯞꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯥꯠꯂꯝꯂꯒ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯊꯥꯕꯂꯩꯅ ꯃꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯇꯨ ꯑꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯏ ꯊꯣꯛꯍꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯉꯥꯟꯕꯕꯨ ꯃꯥꯒꯤ ꯏ ꯑꯗꯣ ꯄꯤꯊꯛꯈꯤ꯫ ꯊꯥꯕꯂꯩ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯆꯦꯜꯂꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯪꯖꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯒꯤ ꯗꯥꯛꯇꯨꯁꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝꯕ ꯀꯨꯞꯄꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯅꯦ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯩꯇꯥꯟꯅ ꯁꯥꯕꯅ ꯃꯃꯥꯏꯒꯤ ꯗꯥꯛꯇꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯅꯝꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯥꯍꯟꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯤ ꯈꯪꯅꯔꯛꯇꯅꯕ ꯃꯥꯒꯤ ꯁꯛꯇꯤ ꯑꯁꯤꯁꯨ ꯃꯃꯥ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯈꯪꯂꯝꯈꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯤꯈꯤꯕꯗꯣ ꯊꯥꯕꯂꯩꯅ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯥꯌꯣꯜ ꯑꯗꯨꯒ ꯊꯦꯡꯅꯔꯕ ꯀꯥꯟꯗ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯃꯥꯒꯤ ꯁꯛꯇꯤꯅ ꯀꯟꯕ ꯉꯝꯒꯅꯤ ꯈꯟꯕꯗꯒꯤ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯁꯔꯥꯞ ꯆꯦꯜꯂꯕ ꯔꯥꯖꯀꯨꯃꯥꯔ ꯑꯉꯥꯟꯕ ꯁꯤꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯥꯌꯣꯜ ꯑꯣꯏꯔꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯥꯌꯣꯜ ꯑꯣꯏꯔꯤꯕ ꯊꯥꯕꯂꯩꯒ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯐꯝ ꯈꯪꯗꯅ ꯂꯣꯠꯈ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯄꯥꯟꯖꯤ ꯃꯀꯣꯛ ꯑꯗꯣ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧꯅ ꯏꯔꯝꯕ ꯃꯄꯥꯎ ꯑꯃ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯄꯥꯎ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯉꯥꯟꯕꯅ ꯃꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯨ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯃꯌꯥꯝꯅ ꯑꯉꯥꯟꯕꯕꯨ ꯅꯤꯡꯊꯧ ꯍꯥꯞꯈ꯭ꯔꯤꯕꯅꯤ꯫ ꯇꯣꯝꯕꯤ ꯃꯕꯣꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ꯫ "ꯑꯕꯣꯛ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯁꯔꯥꯞꯇꯨ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯆꯥꯗꯥ ꯅꯧꯗꯥꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ?" "ꯂꯥꯛꯑꯔꯣꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯅꯦ ꯅꯤꯡꯊꯧ ꯑꯗꯨꯒ ꯊꯦꯡꯅꯔꯕꯅꯤꯅꯅꯦ ꯁꯥꯞ ꯑꯗꯣ ꯀꯣꯛꯍꯟꯈ꯭ꯔꯦ." "ꯑꯗꯣ ꯑꯕꯣꯛ, ꯅꯪꯗꯤ ꯋꯥꯔꯤꯁꯤꯡꯁꯦ ꯀꯔꯝꯅ ꯂꯣꯏꯅ ꯈꯪꯉꯤꯅꯣ? ꯃꯄꯥꯟꯁꯨ ꯑꯝꯇ ꯊꯣꯛꯇꯦ ꯅꯪꯗꯤ?" ꯍꯅꯨꯕꯤꯗꯨ ꯅꯣꯛꯇꯃꯛ ꯅꯣꯛꯂꯒ ꯃꯁꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯇꯨꯝꯊꯍꯟꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯁꯨ ꯃꯩꯅꯥꯛꯇꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯀꯔꯝꯅ ꯈꯪꯂꯤꯕ ꯇꯣꯝꯕꯤ ꯑꯗꯨꯃꯛ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯅꯁꯨ ꯈꯪꯅꯈꯤꯗ꯭ꯔꯦ꯫